Umang kokthokpa amasung turelda amonakai langthaba leptriba makai ising ichaw mayoknaba helakigani haina Directorate of Environment and Climate Change ki Director Dr. T. Brajakumar na phongturakle. International Peace and Social Advancement IPSA kanglipang na sinduna ngarangdagi numit nini chubna chotharakpa Cleanliness campaign lotion bagi thoramda wafam asi phongtukladuna Dr. T. Brajakumar na hai kaithal macha macha thorakliba si urbanization ki khudamne malem gi oina kaithal haibasi ecotourism ki achoba mafam amani haina launei lamdam amagi yalhomi singna masagi maramdamda matau karamna leibage haibase lamdam adugi kaithal ubada khangba ngamni kaithal haibase leibak amagi socio economy amade tourism gi hub ama oiba maramna kaithal da education gi achoba mami ama tahanba changi masigi manungda khwaidagi maru oiribade kaithal gi akoiba mafam sing ase lunana thambani amora kai sing mafam chana loishindrabadi environment ta achoba chaitheng ama pirakani nakalamaramda lamdam asida thokriba ichawado climate change ka yamna chawna mari lainai kumjali singani kulhumdoi da star laingangna semkiba star action plan on climate change ta tawada ba amasung tawroidaba sek mayek sengna piri atubada climate change ke action plan amasu putoklagani masigi mathakta kumjali singani kulhumdoi da semkiba action plan adusu update tawraba matung anoba version ama atubada putokna ba honari haina mangna makha taki नौनगा लाइव प्रजासिंग सिनरीबा प्लास्टिक बोतल सिंसे फ्रीज लंगसे कोई मोहता मधु मम चाना कोई सिनबल रे कांदा कोई मकुम हांगो पिरगा लेखाई बिरगा मधु मकुम कुमजबरगा प्लास्टिक बोतल मंगो थमदमिर मंगदी मसु यूज तो कांगु खरना मधु अमोन रिसाइकल तो बगी प्रोसेस तो सगी जनु मसिना गमला साबा पाइप साबा चपी साबा चिंबा मयाम सिनरी लोना कोई एनवायरनमेंट अमो से यामना फरक नै थारे हाइबा मयाम सिलेक्शन खमजलौ दबदगी बिरेंद लाखना नला द लाखरा इसिंग साउदी यामना मादगी अचौबा सेहे अमद याम चाउना कोई उफमी अद पुरेंदा मयाम अमु पलम सममनि खलिंगै कोई सुंग इसिंग साउमाय जोन मेहदने कोई एनवायरनमेंट अमो पेहलतने मसे टोपिनना बगे मयाम दा हाइजरी Save Earth Protect Environment Haibatim da Pangthokpa Cleanliness Program da Directorate of Environment and Climate Change ki Maikei plastic bottle bang amaso Mau Market ta thamna ba kusinake Thoramadu da IPSA gi President M. Bisesor MWBVU ge President Kepeni amade Directorate of Environment and Climate Change ki Program Officer Gainamai Su Saruyake Thoramadu ga mari lainana IPSA gi President M. Bisesor na hai IPSA na paring naina chatharakpa luna na thambagi sarugama oina Mau Market amade masigi akoiba mafam sing tarutana na thamna ba sengdokpagi thoramase pangthokpani Taramapan suba chahi cha iningthau churachan ki matamda mafam kayada Upambi tharame upambi singado chawraklaba matamda mafam aduda myoi kayagi pothafam oibata natana kaithal macha macha phamduna pochai yonpham oirakhi asigumba kaithal macha macha singa se ningthina thamba amade tarutana na lehanabagi pandamda IPSA cleanliness campaign ase pangthokpani Lenga ngakta ngaibagi mahut isa gi tofam thokpa thodang singsu isana pangthokfam thoi haibase kaugumsi haina manamaka tana phongdokhi 19th century da koi amamangi hydrochu chuchan gi matam ji sida ekoi gi lam ji ki ekoi gi lekai jing sida lampi da u thabagi thabak chi chathatuna ekoi gi iramdam chi kannaba langna rei matam ju thagi u do ngasi di ekoi acho ba nang mkhong jing sida anjing phamami ekoi keken phammi mayam pathaba koi adugumna ekoi na hairiba ekoi gi mau market su kannaba langna bani ekoi na sarkar khakta hanjan koi adu topide haibugi mahutta koi isa na hariba pot ase koi isa na masi thabak se topum thoi haibase koi gi mau gi lakiriba amadi akoi bada holi koi gi market hangbire iba night koi dukan hangiba kangbu jing chida kan environment am pijabani asmaina koi khudingmak sing sina mafam khudingmak ta koi khudingmak sina koi gi isa gi share je longmin na si haidana pangthok ka thorami